security government Manipur ki sigi chairman se ngasai combined headquarter ki unified command chairman se honorable chief minister moibam thopane kayuma article 355 chana dragati kaigidamta security advisor happy bunasine samna bada central government adu state government ani maksi amada yormi RTI ki hamadu da state government na pirpal reply am to piri state government ki makhada legi chana de hamadu da kari yawi ge na ngasai RTI ki reply to da ko haina haige state government na pirpal letter ma reference piri aduna di state government chu central government chu ikang khangba ani makse adu praja miyam du utchai ba haida khangan da double engine government se pura fail hoi re double engine hai double engine si mathong mar ma ta khangdre adu aina thamjaning ba aingonda phawba khoi da phawba wakhaldi akhoi gi state government se central government sina yamna sathiba mong amada harass toraga yamna sathiba mong da loina rabra tawbi rabra makoina thokada adu thu ada tawba do's and don'ts mayam koi detect tawbi rabra ai basi mati jinga da ngamde aduda yamna ngai da badi kari da wakta do's and don'ts mayam detect to ko matamda ngasi di state government sina yabano praja gi interest ta misam miyam mayam ama hatuna siduna kapkoda lawa nila matam sida center no olei palai tawduna miyam du utchaiba manipur gi praja sing makoina kamaina khanbano akoi chu makoina center na akoi tumit kam dungna khanra duga loina na amarom da laibi state government sina su manipur gi achuk waba achuk akoi gi awana thalaba matam sida makoina center na sanaba lila du makoina yari base kari maram gi yabano akoi congress party na sibu war matam sida politicalize toba wala doli adu da gi wa nazade akoi na kaisu akoi manga khakani honorable MLA lerisi akoi na sarkar semgen na hoi to na sarkar semgi tanaba chunati congress party na pambadi manipur de immediately aingba santi pubirau mikap mirau kholase tohan biu log inna santi oina amta lehan biu hai masi congress party ki apamani adu manipur gi chigumba leibi state government sisu hojikti achi yong war matam sida center na sanaba lila makhoi geopolitics ki Myanmar gi this and that adu ada mayam sida makoi thuduna leiba matam natre makoi chu hojikti mikap thoga ai gi prajana akoi gi prajana asuk yamna war sinadi akoi ke mukharri tawba phaiye base not only honorable chief minister maduri yorba cabinet minister madura support to government support to BJP gi minister sing du atopa MLA minister khudimak chu mate responsible hoi ga daba neba makoi mayam changdana honorable chief minister sida samain tawdi yaro ha da leitho ga ai di adu tawrge ada tawrge ai di yaro ai di adu lei ada lei pote machigi pot sidi yamna responsible hoi da gi mong ne nai thamjaningi sigi timing sidadi anywhere amada legera amada tawgera adu tawgera ada tawgera punchana rakanda manipur gi praja singbu kamaina kuina kandadage manipur gi praja singda manipur da tangdu leita wa aingbo shanti pur kadage haibase khanna matamdu hiti yore aduna tadana honorable chief minister da mathanda thadoga tawsu yaro honorable chief minister na mathanda na loina sukani sinnani atai yaro haibasi su yamna maram yawloi haibagi momong oiraga su madusu maram chadabane amani oigani na thamjani